RT Hakselda pumnamakpu taramnokjari ngasi 29 October World Stroke Day ga mari lainana miyamna khangdaba yadraba yamna maruoiba wafom kharadang tentakna thamjage haibdi stroke ki matangdani ko ado masi pumnamakna haidi adongi nungshiraba imung manung family members sing ahal oirba sing da su khangnaba share tawbiyo maramdi stroke hari balaina makhalasi medical emergency condition amani aduna magi laina layong si kamaina tawi habisi khoina khangdaba sungya mak yade aduga magi oirakpa yaba risk factor haba tare aduga khangaga khwai maruina magi laina layong sign symptoms lakpadudagi karamba matamda haidi akhoina hospital da pukhat hogani habasine bayamna maru orise ado mayam stroke habasi akhoigi brain da blood supply tawriba blood vessels habadi igi utong maitelon da haragana singli hainabdo aduda fulakpadagi oirakpa ama natragana haidi pokhairakpadagi oiba ama makhal ani thokna lai aduna haidi brain da supply tawriba blood vessels tuna brain gi area du phunba natraga pokhaibna maram oiraga supply tawdabadagi koigi brain function je tawraktaba brains na loina correlate tawrini na koigi whole body je ado magi area do supply tawraktaba area do aduduna mana function mana supply tawriba amu body gi side ama haidi pura paralyzed tawrakpagumba dumbai condition do lakaduineba aduna akhoina samna ahanbada khangada basi haidi ischemic stroke haiba amaga hemorrhagic stroke haiba amga makhal ani sui ischemic stroke haisina ngasai gi blood vessels to da igi utung du da phulakpa adu sinu khwai common noi ko 80% ne thoise aduga hemorrhagic stroke haiba sina ngasai gi blood vessels to pokhaira aga bleeding to the brain ko adu matam adubuna hemorrhagic stroke kawe aduga stroke ki magi risk factor haiba tare haibidi karamba mioi dana hena thokange haibaduna haidi chahi yamak pasima adom masima non modifiable risk factor amane aduga khwaidaki common noiba amna thokali basing sina haidi bp wangba mioi sing ko bp gi hypertension laiba mioi sing makhoida aduga amuk bp gi guli se niyom chumna chadaba nungti gi ayukta amamam chagadabani haibasida akhoigi patient singsina doctor ga sungtan tanadana aid bp phare ka haina dom haidi bp phare ka habise haiyeba kaigino habda ngasi guli charani makhoina ko ngasi guli charaga horen gumba olaga yengbada as normal oire as ai hayeng dei guli chadrasu yarni haba si se mayam sung tau tau biganu ko bp ki guli se akhoina once stop hogi taragadi doctor gi advice yaudana lep sungya ya deko madi dum chakragadi continue dum tawgadabane karigino habada doctor na masi haidi magi dose to either taper torakpa hantharaga pirakpa si condition oragadi thadoga trial oini yengaga kamba condition da laigi haba dugum yam laikre aduna isam samna haizarabada bp gi guli di doctor gi advice yaudana haidi domdana ai bp low oire normal oire chararoi haina lepasi masung tau tau bigano mase yamna common noiba bp guli regular ina chadabadagi stroke ki patient lakpasi yam common noiba aduna maruina hanbada bp wangba ko hypertension laiba patient sing adagi diabetes ki patient adagi di cholesterol level wangba adagi di smoking tawba ko churup thakpa adagi alcohol sizinaba mioi sing adagi sedentary lifestyle haibadi exercise ke ka phajana tawdaba adum phambaga chapaga haidi lengdabi haidi adum sedentary lifestyle laiba ayambana adu loina dugumbadana hena wangna haidi stroke ki chances yamna wangi ko stroke ki laina layong se akhoina kamaina khangani habada khoigi mai si nakana mama chingakpa jin manakana mama haidi yam kana ka thokpa ngamdaba or mit phajana uishanba ngamdaba side ama haidi mai sinakan ani se haidi manaraktaba khudakta ko ikhang khangaudana adagi wa ngangbada ngamdaba londo phairaga leiba wa ngangba thoktaba khangkhangdana khudakta ko oirakpa ko adagi haidi adum
adudagi amuk khong khutta sidhaba haraga haidi ko sumta ngarang ba kaim taram dab dong si tum hogalapada khuse pra thangat pa sungam ngamdraba kaim ta pot ama pai bagi grip su kaim yaudra pot am pai ba khopa kaim ngamdaba khong thangat pa ngamdaba chat pa ngamdaba sugumba di side ama pura left side ama oigera right side oigera or anima oigera sumaina tawrak pasima khoina amna hidi khudakta masi hospital da chalhogadamni ko adagi khong khut sidaba mai kano hadi mai animak manarakta ba facial asymmetry oirakpa speech the problem laiba then hoziki limbs body khong khut weakness oiba sidharba ko adumba singse akoina matam sana hek khangwa matamda family member na ahan orba singi bu oiro haidi tumambadagi ngarang se khoi bok se ima se or pupu se tumba se hogalakpada ma se wangang bangamdre hek khangda gadi khoi se khudak to hospital bu hakada bane ba kari gino haibada timely response haibasine ba yamna mathau tari se kari gino haibada ma se khoi gi few decades ko ma jahi kharagi matung haidi jahi khara from few decades khambra haidi jahi kharagi mamangdagi yamna haidi stroke se khoina amna successfully treat tauba treatment anowa makhal khara lai thrombolysis haiba amaga thrombectomy haibanga thrombolysis haibis na khoi gi golden window period manungda yorak pa patient haibdi ngasai gi yumda bu oiro tumbadagi hogalakpada or anytime lairambadai khangkhangawdana ma se wangang mangamaktre or makhom khuse pura sidharaga emsat pangamdre thangapa kaimda ngamdre ton amta yaudre hena haibase hek khangakpaga within 4.5 hours haiba si manung sida ko patient se treat tawba hawragadi thrombolysis tawba hawragadi haidi tung koina khong khut chingaga paralyzed oiraga leibado adudagi kal hoba ngamduine ba adubu 4.5 hours na golden window period ne haragasu hospital dadi as soon as possible 30 minutes ki manung do oiro yahona ba khoina hotnagadamni ba haidi the hospital he yoboga su doctor na su haidi stroke ki protocol do phat launa khangaga matam mama changidana 4.5 hours poki manung da yoba haraga 4.5 hours de already golden hour loiraga hospital de already ka em kana deba aduna akoina sida family members singna kwaidagi mathau tabase haidi matam chana hospital le yohoba hek laina layong se khangakpaga ngasai gi khongkhut sidhaba or mai chingwa wangang bangam daba adi purana kanna mama pura pangthara laikhiba animak oigera body gi khongkhut animak oigera pangthara laikhiba se matam chana yobasine ba khwai mathau tari se aduga amana thrombectomy haibasina within 18 to 24 hours phoki manungda ngasai gi ngasai aina ahoda haijakhiba blood vessels to EU tungda phunbagumba tawba adu khwai common oibane 80% muk stroke ki chances se dune haibado adugi manungda lairiba phullaga lairiba blood clot to lokthokaduine ba haidi operation tawraga aduduna within 18 to 24 hours ko adumaina tawraga lokthohoragadi akhoina nungsiraba akhoigi ima ipa ipu iben akhoigi near and dear one singdo adi matam chana stroke ki magi khudong thibadagi kalhouba ngamdori ba ada akhoina hingba haisigi khwaidagi kanoiba haidi akhoina hingbada akhoina khwai pamdai se akhoina nungsiba mioi singduga matam sangna kuina hingminaba phangbaduni dana aduna ngasi world stroke day ga mari leinana aina miyamda bijaningiba paujel se stroke haibasi karino khangminaraga magi leina layongsi khangminaraga matam chana khudakta hospital da puhoba pukhatpirakpa asi mipum khudingmakna asigi haidi knowledge se laibiu habe wafam thamjage aduna mayamna kaurida yam common noiba asoiba bp gi guli charaga doctor gi advice yaudana itomdana tokba aduma sungtok tobirano khudakta haibidi stroke adum tawraga yam khudong thiba mayam amasu laire aduga karigumba ngasa haijakhiba fast sign symptom do fast facial asymmetry oiba ko maina kana machingakpa speech the problem lakpa wangang bangamdaba lon phaiba adagidi khongkhut arm weakness ko khongkhut loina sidhaba hangat bangamdaba grip am tyawdaba asigumba se khudak hek thengna birak taragadi hospital da athubada as soon as possible pukhat birakna bahana biyo
ꯑꯩꯅ ꯁꯤꯗ ꯄꯦꯁꯦꯟ ꯑꯃ ꯎꯠꯆꯒꯦ ꯁꯤ ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏ ꯏꯃꯔꯖꯦꯟꯁꯤꯒꯤꯗ ꯂꯥꯛꯄꯅꯦ ꯃꯥꯁꯦ ꯄꯨꯔꯥ ꯇꯪꯈꯥꯏ ꯕꯣꯗꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯂꯞ ꯆꯤꯡꯉꯕꯅꯦ ꯆꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯑꯐꯇꯔ 5 daysꯗ ꯂꯥꯛꯑꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯋꯤꯟꯗꯣ ꯄꯤꯔꯤꯌꯗꯇ ꯍꯦꯛ ꯈꯪꯕꯒ within 4.5 hours ꯍꯥꯏꯔꯒꯁꯨ within 3 hours ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯄ is the best ꯅꯤꯀꯣ ꯑꯔꯥꯞꯄ ꯑꯣꯏꯔꯁꯨ ꯑꯅꯛꯄ ꯑꯣꯏꯔꯁꯨ but as soon as possible ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤ after 5 daysꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯑꯣꯏꯕꯒꯤ ꯄꯨꯔꯥ ꯇꯪꯈꯥꯏ ꯑꯃ ꯕꯣꯗꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯁꯦ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗꯤ ꯈꯤꯇꯪ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯋꯥꯔꯜ ꯁ꯭ꯇ꯭ꯔꯣꯛ ꯗꯦ ꯀꯣ 29 ꯑꯣꯛꯇꯣꯕꯔꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯝꯖꯕ ꯄꯤꯛꯄ ꯃꯦꯁꯦꯖꯇꯣ ꯍꯦꯛ ꯂꯩꯅꯥ ꯂꯥꯏꯌꯣꯡꯗꯨ ꯈꯪꯕꯒ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕ ꯑꯗꯨꯒ BP ꯒꯨꯂꯤꯁꯨ ꯆꯥꯔꯒ ꯍꯥꯏꯗꯤ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯌꯥꯎꯗꯅ ꯏꯇꯣꯝꯗꯅ ꯂꯦꯞꯄ ꯇꯧꯕꯤꯗꯕ ꯅꯨꯡꯇꯤꯒꯤ ꯀꯥꯎꯗꯕꯤꯗ ꯑꯗꯨꯝ ꯆꯥꯕꯤꯕ BP ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯏꯔో ꯍꯤꯗꯥꯛꯇꯤ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ 2024ꯒꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯊꯤꯝꯁꯤ ꯋꯥꯔꯜ ꯁ꯭ꯇ꯭ꯔꯣꯛ ꯗꯦꯒꯤ ꯊꯤꯝꯁꯤ let us be greater than stroke we as the community can be greater than stroke ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁ꯭ꯇ꯭ꯔꯣꯛꯇꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯐꯥꯏꯠ ꯇꯧꯁꯤ ꯀꯔꯝꯅ ꯉꯁꯥꯏꯒꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯈꯪꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯏꯌꯦꯡꯍꯧꯕꯤꯗꯨꯅ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯣꯛꯅ ꯑꯣꯏꯍꯟꯕ ꯌꯥꯕ disable person ama oina laigadabado adudagi kanminhausi masi hairag mayam loisinjage. Thank you for watching.